ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤꯅꯤ. ꯊꯧꯗꯣꯛ ꯑꯁꯤ ꯎꯠꯇꯔꯈꯟꯗ ꯊꯣꯛꯈꯤꯕꯅꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ. ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯔꯤ. ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯦꯁ ꯑꯁꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ. ꯋꯥꯔꯤ ꯑꯁꯤꯗ ꯀꯦꯔꯦꯛꯇꯔ ꯌꯥꯝꯅ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯃꯔꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯅꯕ. ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯋꯥꯔꯤꯗ ꯑꯣꯏꯅ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ. ꯔꯤꯁꯤꯀꯦꯁꯀꯤ ꯔꯤꯖꯣꯔꯠ ꯑꯃꯗ ꯔꯤꯁꯦꯞꯁꯅꯤꯁꯀꯤ ꯊꯕꯛ ꯇꯧꯕꯤ ꯃꯃꯤꯡꯅ ꯑꯟꯀꯤꯇꯥ ꯕꯟꯗꯥꯔꯤ ꯏꯈꯪ ꯈꯪꯍꯧꯗꯅ 2022ꯒꯤ 19 ꯁꯦꯞꯇꯦꯝꯕꯔ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯕ ꯃꯇꯨꯡꯗ 24 ꯁꯦꯞꯇꯦꯝꯕꯔꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯤꯂꯥ ꯕꯦꯔꯦꯖꯀꯤ ꯃꯐꯝꯁꯤꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯂꯝꯃꯤ. ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯟꯀꯤꯇꯥ ꯕꯟꯗꯥꯔꯤꯒꯤ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯟꯀꯤꯇꯥ ꯕꯟꯗꯥꯔꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯍꯥꯠꯄ ꯑꯣꯏꯔꯝꯗ꯭ꯔꯦ. ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯔꯤꯖꯣꯔꯠ ꯑꯁꯤꯒꯤ ꯃꯄꯨ ꯄꯨꯜꯀꯤꯠ ꯑꯥꯔꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯁꯧꯔꯕ ꯚꯥꯁꯀꯔ, ꯑꯟꯀꯤꯠ ꯒꯨꯞꯇꯥꯒ ꯄꯨꯜꯂꯒ ꯍꯥꯠꯄ ꯑꯣꯏꯔꯝꯃꯤ. ꯍꯥꯠꯂꯤꯁꯤꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝꯅ ꯔꯤꯖꯣꯔꯠ ꯑꯁꯤꯗ ꯂꯥꯛꯀꯗꯕ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕ ꯑꯃꯗ ꯔꯤꯖꯣꯔꯠ ꯑꯁꯤꯒꯤ ꯃꯄꯨ ꯄꯨꯜꯀꯤꯠꯅ ꯑꯟꯀꯤꯇꯥꯗ ꯑꯦꯛꯁꯇ꯭ꯔꯥ ꯁꯔꯚꯤꯁ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯟꯀꯤꯇꯥꯅ ꯌꯥꯔꯝꯗꯦ. ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯟꯀꯤꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯤꯂꯥ ꯇꯨꯔꯦꯜꯗꯒꯤ ꯐꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯟꯀꯤꯇꯥ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯂꯥꯡꯗ ꯊꯨꯔꯤꯕꯁꯤꯗꯤ 19 ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯍꯧꯕ ꯅꯠꯇꯦ. ꯁꯦꯞꯇꯦꯝꯕꯔ 1ꯗꯒꯤ ꯋꯥꯔꯤꯁꯤ ꯍꯧꯔꯛꯂꯝꯃꯤ. ꯍꯥꯏꯕꯗꯤ ꯑꯟꯀꯤꯇꯥꯅ ꯔꯤꯖꯣꯔꯠ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯛꯄ ꯅꯨꯃꯤꯠꯁꯤꯒꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤꯅꯤ. ꯎꯠꯇꯔꯈꯟꯗ ꯂꯩꯕ ꯕꯅꯟꯇꯔꯥ ꯔꯤꯖꯣꯔꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯃꯟꯇ꯭ꯔꯤ ꯐꯥꯎꯕ ꯑꯣꯏꯔꯝꯂꯕ ꯕꯤꯅꯣꯗ ꯑꯥꯔꯌꯥꯒꯤ ꯌꯥꯝꯅ ꯐꯖꯕ ꯔꯤꯖꯣꯔꯠ ꯑꯃꯅꯤ. ꯔꯤꯖꯣꯔꯠ ꯑꯁꯤꯗ ꯄꯤꯔꯤꯕ ꯁꯔꯚꯤꯁ ꯇꯣꯞ ꯄ꯭ꯔꯤꯃꯤꯌꯝꯒꯤ ꯁꯔꯚꯤꯁꯅꯤ. ꯃꯐꯝꯁꯤꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎꯕ VIP ꯑꯃꯗꯤ ꯒꯦꯁ ꯄꯨꯜ ꯄꯥꯔꯇꯤ ꯇꯧꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ. ꯔꯤꯖꯣꯔꯠ ꯑꯁꯤ ꯔꯤꯁꯤꯀꯦꯁꯇꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 13-12 ꯆꯠꯂꯒ ꯂꯩꯕ ꯒꯪꯒꯥ ꯚꯣꯒꯄꯨꯔ ꯇꯥꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤ. ꯃꯐꯝ ꯑꯁꯤ ꯃꯤ ꯇꯥꯗꯕ ꯑꯗꯨꯒ ꯎꯃꯪꯅ ꯏꯀꯣꯏ ꯀꯣꯏꯁꯜꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ. ꯔꯤꯖꯣꯔꯠ ꯑꯁꯤꯗ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 1ꯗꯒꯤ ꯑꯟꯀꯤꯇꯥ ꯕꯟꯗꯥꯔꯤꯅ ꯔꯤꯁꯦꯞꯁꯅꯤꯁ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯝꯃꯤ. ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯗ ꯔꯤꯖꯣꯔꯠ ꯑꯁꯤꯗ ꯃꯤꯑꯣꯏ 4-5 ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯅ ꯑꯟꯀꯤꯇꯥꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯌꯥꯇ ꯌꯥꯕꯤ ꯅꯨꯄꯤꯗꯧꯅ ꯇ꯭ꯔꯤꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯟꯀꯤꯇꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯄꯨꯁꯄꯗꯤꯞꯇ ꯍꯥꯏꯔꯝꯃꯤ. ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯑꯟꯀꯤꯇꯥꯕꯨ ꯔꯤꯖꯣꯔꯠ ꯑꯁꯤꯗ ꯊꯕꯛ ꯇꯧꯍꯜꯂꯛꯈꯤꯕꯁꯤ. ꯄꯨꯁꯄꯗꯤꯞ ꯑꯃꯗꯤ ꯑꯟꯀꯤꯇꯥ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ. ꯃꯈꯣꯏ ꯑꯅꯤ ꯁꯦꯞꯇꯦꯝꯕꯔ 2021ꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯛꯈꯤꯕꯅꯤ. ꯄꯨꯁꯄꯗꯤꯞ ꯖꯝꯃꯨꯗꯒꯤꯅꯤ. ꯑꯟꯀꯤꯇꯥ ꯕꯟꯗꯥꯔꯤ ꯎꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯖꯝꯃꯨꯗꯒꯤ ꯎꯠꯇꯔꯈꯟꯗ ꯂꯥꯛꯂꯝꯃꯤ. ꯑꯟꯀꯤꯇꯥ ꯎꯠꯇꯔꯈꯟꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯔꯤ ꯒꯔꯍꯋꯥꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯗꯣꯕꯦ ꯁꯤꯔꯤꯀꯣꯠꯀꯤ ꯃꯐꯝꯁꯤꯗꯒꯤꯅꯤ. ꯃꯍꯥꯛ 2003ꯒꯤ ꯅꯕꯦꯝꯕꯔ 11ꯗ ꯄꯣꯛꯂꯝꯃꯤ. 2020ꯗ ꯑꯟꯀꯤꯇꯥ 88%ꯒꯤ ꯃꯥꯔꯛ ꯐꯪꯗꯨꯅ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯝꯃꯤ. ꯃꯇꯝꯁꯤ ꯀꯣꯚꯤꯗꯅ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯍꯜꯂꯒ ꯂꯩꯔꯤꯕ ꯃꯇꯝꯅꯤ. ꯃꯤ ꯑꯌꯥꯝꯕ ꯃꯌꯨꯝꯗꯒꯤ ꯊꯕꯛ ꯁꯨꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯔꯤꯕ ꯃꯇꯝꯅꯤ. ꯑꯟꯀꯤꯇꯥꯅ ꯗꯦꯍꯔꯥꯗꯨꯟꯗ ꯂꯩꯕ ꯁ꯭ꯔꯤꯔꯥꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟꯠꯗ ꯆꯍꯤ ꯑꯃꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯇꯝꯅꯕ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯤ. ꯊꯥ 3ꯗꯤ ꯑꯟꯀꯤꯇꯥ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯣꯛꯗꯥꯎꯟ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯕ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ. ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯟꯀꯤꯇꯥꯒꯤ ꯃꯄꯥ ꯊꯕꯛ ꯇꯧꯔꯝꯗꯦ. ꯁꯣꯝꯗ ꯑꯟꯀꯤꯇꯥꯅ ꯇꯝꯂꯤꯕ ꯀꯣꯔꯁ ꯑꯁꯤꯒꯤ ꯐꯤꯁ 90,000 ꯊꯤꯕ ꯇꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯁꯤ ꯑꯟꯀꯤꯇꯥꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯂꯩꯔꯝꯗꯦ. ꯃꯔꯝ ꯑꯁꯤꯅ 2022ꯒꯤ ꯃꯥꯔꯆꯇ ꯑꯟꯀꯤꯇꯥ ꯕꯟꯗꯥꯔꯤ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯀꯣꯔꯁ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯇꯣꯛꯂꯝꯃꯤ. ꯃꯇꯝꯁꯤꯗ ꯑꯟꯀꯤꯇꯥ ꯄꯨꯁꯄꯗꯤꯞꯀꯤ ꯃꯔꯨꯞ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ. ꯑꯟꯀꯤꯇꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯊꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ. ꯃꯇꯝꯁꯤꯗ ꯄꯨꯁꯄꯗꯤꯞꯅ OLXꯒꯤ ꯄ꯭ꯂꯦꯠꯐꯣर्म ꯑꯃꯗ ꯕꯅꯟꯇꯔꯥ ꯔꯤꯖꯣꯔꯠꯀꯤ
advertisement ama urami advertisement asida yamna clear oina irami mafam sida pung kun mari legadaba nupi khaktana thabak asigi apply to biro masigi warolsi puspadipsu ankita su gyan taramde adubu khara achikpa mafamda laibagi mafam sida lairaga thabak sugadaba nupi thiriba mali haina khalami puspadipna OLX tagi resort asigi mapu pulkit area gi number lauthoaga ankita gi thabak tawagi matangda wari watai tawrami lairabana maram oiraga ankita resort ta lairaga thabak tawrge haina khalami masigi matung resort mapuna ankita da phone da interview lawrami sumai tawdana 2022 gi August ki tang kunipanda ankita gi thabak resort asida confirm oirame numit simakta da mapana ankitabu resort asida tilaklami mafam asi khara tongana laibana bus auto chang naina chende ankita gi thabak ki ahan banumita guest amana mangonda misbehave tawrami ankitana banantra resort ki mapu pulkit area da wakatami mahakna guest nupa asibu yamna thina chairami masigi khudong chaba lawraga pulkitna ankita gi leifam magi manak to oina shift to holaklami adumoinamak nongnini leiraga ankita ahan ba horakpada pirakpa leifam duda amuk hongdoraklami adubu 9 September da amuk hanna pulkit area na ankita magi room gi thangnana lahelami mathangi numit 10 September gi numidangda ankita kappaga puspadipta call torami puspadipna mahangna kappagi maram khangdokna hotnarami matamsida khangaga nangna kaidoba ngamdorino haina lawraklami ankitana puspadipta wari sai haibado resort mapu pulkitna khangbadagi magi phone du mullaga kaisунataba wa macha macha gisu puspadipta tambagi mathau tade hairami aduga phone adu kakthatlami numitchigi numidangda resort mapu pulkit area resort manager Saurabh Baskar resort staff Ankit Guptana ankitagi room da yu thaklami pulkit area masamakna ankita da misbehave tawrami thodok asidagi ankita thabak asi thadok lagi haina chap chana lepami banantara resort ta electrician oina thabak tawramba ayusta message tharami ayusna mahaki thabaksi resort chidagi tokpa kuidri ankita ga hek resort chida thengnei aduga phone da su marak marakta wari sarami tawfam khangdraba ankitana ayusta aina tawba yaba thabak nangna khangba leibra hain hanglami mathangi numit 11 September da ankitana resort ki mapu manager amadi staff amana magi room da yu thakpagi matangda amadi mangonda misbehave tawi haina puspadipta hairami matamsida puspadipna mafamdu nangi oina chanadre aduna atopa thabak ama thinaba taw hairami makhatana ankitana ayusta pulkitna mangonda kis tawke tawi haina hairami matamsida mahakna pulkitpu yamna thina chairami maram asidagi pulkit ki asauba staff ringkudo oina tainarami ringkubu mahakna yamna thina phubirami resort asigi staff punamak aingondagi chingna to ani haina ayusta makhatana message tharami ankita thabaktagi to ani haibasi khangbadagi pulkit area Saurabh Baskar amadi Ankit Guptana ankita da lale haizarami aduga thabaktagi toktanabasu hanjan request tawrami makoina haizaba asida yabadagi ankitana ayusta magi thabak yengbiu haikibado toknaba mu hairami asomdana 14 September gi numitsida puspadip magi marup amaga ankita gi problem yengnaba amadi mahakna tawriba resort se yengnaba jamudagi banantara resort asida laklami puspadip amadi magi mamanaba resort asida 14 September dagina 16 September fawulairami 16 September da jamugi damak resort asit thadok trikanda makoi ani pool da iruzaraga lairami matamsida mioi khara bouncer ga loina leibado urame makoi sing asi resort asida lakpa VIP ngaktani hojiki oina puspadip na resort asida chingnaba amata uramde 16 September gi nungdin gi pung ama tarak paswaida resort thadoktuna jamugi damak laklami September 17 gi ayukta puspadip jamugi mayumda yaurami adubu numidangda ankita masado yamna pakhatna message tharaklami resort asida laibase masada secure oiba feel tawte hairami numidang ankit laklaga wari amata sasi hairaklami ankitna September 19 Monday numita VIP ama lakani mahak extra service pami hairami matamsida ankitana adu ay kadaw haibano hairami Ankit Gupta gi ingit ubada ankitana yamna shauna ankit puchayba horami ay laira haiduna ay haksangbu lising tara da yon gadro matamsida ankita nang taw haibanate
nangna khangba nupi layadi haira ulising tara pidorini hairami Ankitana Puspadipta Makhatana message ki warolda makoina thoina wafam asi haigi yauna ingonda hairibani makoina aisi oktabi onthokpa pami habase aina khangi sumaina Ankitana message irami bihai pi lakpada special service pibagi matangse Ankitana Puspadip khaktada haibagi mathakta Bananta resort asida 16 September fawba thabak suruga lairamba Bibek Aryada su hairami wafam asi Ankitana Bibek ta call toraga nungdingi pung ani ahum tawa swaida hairami Bibek Aryana court piba magi statement da sumna hairami Pulkit Aryana resort ta bihai pi guest ama lakani mangonda extra service pinaba aibu yanaba hotnarami aduga Ankitna ingonda indana khotara su tawi mathangi ayuk 18 September Ankitabu hatliba numit sida mahak ayuk ki pung 13 minute ahumda Puspadipta message tharami message ki waroldi Aryana mangonda guest semana handle tawdabani kaygumba tawdragadi nangbu thabakta gi lawthokani aduga atopa nupi ama lakani pung aniga minute ni futarukta Ankita amu Puspadipta message tharami guest mayam ama lakadabana maram oiraga aigi room sargida oina shift tawre evening gi pung mari manga tarak paswaida Ankita amadi pulkit anigi marakta yamna kanna khatnarami makhoina khatnabagi maram mathangi numita lakadaba guest extra service pibagi matangdani Ankita lairaba imungdagi oiragasu paisa lauraga magi izat yonbadi pamlamde maram masina numit sigi midang wairamda thabak toaga resort thadokna chatnaba magi bag lang loisalami Ankita na magi bag thangbinaba amadi main road fawba mabu drop tobinaba resort asigi service ta thabuk toba sorop bista call torami matamsida sorop karanga mapanda koiduna lerami sorop beast resort asida electrical amadi mechanical gi thabak torga leibani midang wairam gi pung manga makhai taraklami Ankitana sorop to phone to matamsida mahakte gari thorga leibana phone karanna pakhalaklami Ankita kapaga phone da chanbiduna aigi bag sorok fawpatang puthokpiyu Ankita हेलो मैम मैम करण बोल रहा हूँ क्या चल चलो गाड़ी Itagi kapagi khonjel tabadagi Karanna resort sida laiba electrical amadi maintenance ki thabak toba Chandrakaranda mem Ankitana kapaga magi bag to lambi fawba thangdokpiu hairi haina call toroklami matam sida Chandrakaran Banantara resort ki manakta laiba Panabi resort manakta lepaga lairambani yamna thuna mahak Banantara resort laklami geta Ankitna khamaga sidadi kaisu thodokpa laite hairami adubu Chandrakaranna by force tawraga madam da attendance palhangadabani hairaga manungda changlami matamsida Ankita reception gi hek mamangda laiba magi room mamangda lepaga lairami Chandrakaranna madam mateng pangjo haibra haina hangbada Ankita kaimta khunaklamde Chandrakaranna court piba statement da matamsida Ankita yamna masado kiraga lay hairami Chandrakaran laibase ubada sorap baskarna mahak chatkhinaba hairami mafamsida kaisu thodokpa laite chatlaga motor oina check toru cho hairami adubu motor dari kaisu asuiba laibanate Chandrakaran mafamsidagi chatkirami Ankita magi room mamangda lepaga ayusta call torami Ankitana kapaga ayusta aibu mafamsidagi thokpada mateng pangbiu hairami matamsi evening pung taruk tarami masigi pause Puspadipta ayusna hairami aingonda madam gi call lama lai kapaga mafamdudagi lauthu alaw hairaklami haina pautami Ankita amadi ayus phone da wari torikan matamsida housekeeping staff oina thabak toba abhinap kasap amadi kuch guest lakpagi potchai sing pusalaklami makhoi anina Ankita kapaga phone da wari sarga laibudo urami matamsida pulkit aryaru manungdagi thoroklaga Ankita gi phone musan khirami aduga ka manungda pusan khirami housekeeping staff anina pulkitna Ankita da misbehave tobudo urami witness abhinap kasap ki matung ina room manungda Ankita lepaga kapaga lerami Ankit room manungda Ankita gi mamangda second kuntramu dance torami masigi matung Ankita washroom gi side ta pukhirami pulkit aryasu room manungda changkhirami matamsida ai reception da lei minute 10 muk leiraga Ankit thoroklaga mafamsida nangi thabak loire chatlo hairaklami ayusna Puspadipta Ankita kapaga phone tori haiba khangbadagi Puspadipna Ankita da yamna thuna call toroklami adubu call pakhalaklamde ayusna call toroklami matamsida ayusna madam gi message ama lai aduga hojiki oinadi
lawba la anu hair I hairami matamsida Pushpadipna ayusta amuk hanna Ankita gi call lawba la uhaina lakpa taragadi nangna chatlaga amukta lawbiu hairami ngahek layraga numidang wairam gi pung 3:38 ta Pushpadipta Ankita gi call laklami call asida Ankita fasana kapami aduga pulkit area Ankitna aigi chin menshali engondagi back muli misbehave tawraga aibu kamlungda pushali hairami Ankita kapanbagi Pushpadipka wari fasana sabangam lamde Ankita wari pumba ai kona hairaga call thamkhirami pulkit ariana Ankita compromise tawroi amadi resort hadoktuna chatkrani khangbagi mahagna Ankita da minamaga mapanda thoga wari tawrusi nangi mutsu fakhini haibadagi pung nipanda pulkit area sor baskar amadi Ankit gari anida Ankita bu puraga resort tagi thoroklami Ankita sor baskar gi bike ki mainda famlami pulkit area Ankit Gupta scooty da moi gi maninda thoroklami Midangi pung nipan makai swaida CCTV footage amada Korea village faruga Rishikesh ki aims laiba lambi sida chatpa urami Ankita na pulkit na khaliba wakal mangonda sense kitang di faurami adubu yamna achoba thodok ama mangonda thokani haina di kaidungda mahakna guest tawrude Numidangi pung nipan ka minute kunthagani thoida Ankita Pushpadipta call tawrami Ankita gi maningda tariba khonjel dagi mahak resort ta leite haiba khanglami Pushpadipna nangbu kadaida leige haibada ai hojik mapanda pulkit Ankit amadi sorapka tholai hairami Pushpadipna Ankitana yamna kapagi amadi yamna wabagi maram khangnaba hotnarami adubu Ankitana maningda nupa ahum adu leibagi wa thaidoaga chak charabu nangbo hojik kaidorino hanglami Ankitana yamna thapna aisi makhoi maraktagi nanthokpa ngamdre aingonda any thodok ama thokpa yai makhoi ahumna khalibasi karino khangde hairami matamsida Ankita Rishikesh aims ki manak nakpada leirami magalak binaba nupa ahum sina bike amadi scooty gi manak telepaga leirami Pushpadipna Ankita da phone kakanu line adum thamu hairami matamsida maningdagi chatlasi hairaklami Ankita na Pushpadipta wari khudingmak resort ta halaklaga lirage hairaga phone kaklami wari asina makhoi anigi marakta sanakhiba aroiba wari oirami nupa ahum asina Ankita bu puraga Rishikesh aims tagi Chila Mark Korea gi site ta chatlami Chila barrack ta leiramba forest department gi guard Assis Purohitna gari khamaga kadai da chatlino hanglami matamsi numidangi pung mapan tarami matamsida pulkitna aikoi Korea village ki local ni mafamsida chatlibani hairami guard na makhoi maribu chatpagi ayaba pirami pung mapan gi minute kunthaga ni panda pulkitna Pushpadipta call toroga Ankita gi thabak ama thiba horo aikhoina pamba misapto mahakti oidre hairaklami matamsida Pushpadip kaisu kaide Ankita gi thabak sukhibagi numit masing pathoga paisa pibiro hayeng ayukta Ankita lawbami lakani hairami Pushpadipna makhata na noi hojik resort ta halaklabra hanglami matamsida pulkitna hoi hairami adubu asengbadi makoi halakpa natri makoi Chila Turel gi mapanda leirami matamsida Ankita hadaba tawrira natragana khrabra haibadudi khangmangam lamde Pushpadipna pung tara taw matamda Ankita da call tobada Ankita gi phone switch off hairaklami Ankita gi atopa number da su phone tawrami adubu switch off hairaklami pulkita amuk call tawi adubu paikhalaklamde amuk hanna tawbadadi pulkit ki phone su switch off hairaklami Ankita amadi pulkit ki phone switch off oibadagi Pushpadipna resort ki staff sorab bista call tawrami adubu mahakna su call paikhalaklamde ngahek leiraga khangdaba number amadagi Pushpadipta call tawraklami number asi resort ki chef Malbir gi oirami sorab bista tawrakpani mahakna hairami agi phone recharge loikhre adugi call back tawraktabani Pushpadipna Ankita kadaida leige hanglami matamsida Ankitna ngahaki mamangda Ankita mengi chak puraga chatkibani roomda leiramgani hairami masi tabada Pushpadip masado nena khara tarami adubu mana fangliba pausi achumari nate asengbagi oina sorab bis amadi chef ki mamangda Ankita gi roomda changaga chak piba sajanarami chak lobo lakpada chefna housekeeping staff leibani mabu pihaluge hairami chefna kaigino hairagadi mamangda Ankita da chak piba thengnadri adubu Ankitna staff member gi mamangda drama tawribani Ankita magi room da leite मैंने उनका खाना लगा दिया था मैडम का खाना अंकित जी आए थे अंकित जी ने कहा मैं मैडम का खाना देके आता हूँ मैंने उसको बोला मैंने कहा तुम क्यों देते हो खाना वो दे देगा सर्विस वाला हमारे पास तुम क्यों जा रहे हो तो उसने कोई बात नहीं हमारा खाना लगा देगा ये बात बोल के वो चले गए वो मैडम का खाना ले गया वो उसको ले गया
तो फिर इसी बात को सर करके लोग सो गए सब। सुबह उठ के पता चलता है 8:30 बजे कि मैडम अपने रूम में नहीं। तभी मैं रूम में जाता हूँ, उसके तो रूम में देखता हूँ तो उसका खाना वहीं पे पड़ा है, उसके बैग और पैसे वगैरह जो भी पर्सनल चीजें है, डॉक्यूमेंट वगैरह सब वहीं पे पड़ा है। मखोई अहुमना ngai ki mamangda ankitabu hatlaga chila turelda hundoklamaga resortta halakpa kuidribani asomdana puspedipna ankitada hantin call to boleplamde switch off leragasu mihatpa ahum sidi somda yamna kanna party tawri mkhoi ahum gi maraktagi ankitna chef ta call tawraga chananaba malai kofta chicken thongu hairami aduga tantra mari manga su hau hairami somdana ankita gi asiba hakchang chila river da lerami kaimta maral leitana sibagi dandi asi phangibani mahaki maral haibabu nupi oina ngasigi taibang pansida pokluba asini masigi mathakta maral amasu hairagadi lairaba oiruba asini hotel management tamning na fees thinaba paisa leitabadagi lamakhangda tolakhibani masigi matung thabak amuk tawragasu numitarani subada thabaktagi tokningakpa taragasu hanjan namthak tobiraga lairaba oirubagi thabak tawduna lakhibani Jammuda lairiba Puspadipna Ankitagi phone switch off laibasida mahak wonda fattanungda amata thokhan bidaba haina lai khurmaga lerami mahakna Ankita chak charaga tumamani khalami 19 September gi ayukta Puspadip tumba hawalakpaga mahakna ahanbada Ankita da phone tawrami adubu hawjiksu phone switch off lairami thokhan indaba thodok ama thoklamani chingnabadagi Puspadipna Ankit guptagi number da call tawrami adubu mahakna paikhalakpagi mahutta resort asigi mapu pulkit Ariana oino phone pakhalai aduga aidi ayuki pung manga da gym chatluraga halakpada Ankita magi room da lairamde hairai हेलो हाँ पता लगा मुझे हेलो बात करता हूँ बस आपको आधे घंटे में हम यहीं बैठे हुए हैं अभी कहाँ बैठे हुए हैं यहाँ स्टेशन पे पुलिस स्टेशन में हाँ इंस्पेक्टर से बात हो गई वो पहुँच रहे हैं हमारे पास 10 मिनट में आप अभी पुलिस स्टेशन में वो रिजॉर्ट में जाएंगे क्या हाँ रिजॉर्ट में जाएंगे पूरा सारा सब देखेंगे सारी चीज सब देखेंगे कहाँ है किसके साथ बात किया क्या नहीं किया कॉल डिटेल पूरी निकालेंगे हिस्ट्री सब निकालेंगे भाई सब करना पड़ेगा Puspadip amadi pulkit Aryaga sanaba warigi recording da pulkit Aryana Ankita mangkhibasi Puspadip ta oina maral sinabu hotnarami pulkit Aryagi wafam sida achoba thodo ama thokre khanbadagi Puspadipna Ankita gi cousin brother Abhi Singh Bandhari da resort gi Ankita mangkhre haina pau pirami matau asumna Ankita mangkhibagi pau imung manung da yorami Ankita gi mama numit khudingi phone amadi message ki through da pau phaunai 17 September 2022 gi ayuktasu Ankita mama amadi Delhi da laiba magi mapwaga conference call da minute 30 wari torami wari asida Ankita mangonda nuwaitaba khara di lai hairami imungi mina hangbada Ankita wa thedoklami mathangi numit 18 September da Ankita gi mamana midang wairam pung mari makhai swaida message tharami adubu paukhum amata phanglamde amukar midangi pung 9 makhai da midangi chak charaba haina message tharami handaksu paukhum phanglamde masigi matungda su athengba ahingda tumaba tumdribra haina text tarami handaksu paukhum phangde Ankita gi mamana tumamani khalami adubu Ankita di matam sida harkhrabani Ankita gi mapa Birendra Singh na machanupi mangkhibagi report file tawnaba Pori police station da laklami adubu police na report file tawramde makoina munigi reti police station da chatnaba hairami resort police station asigi manungda lai hairami mafam sidasu Rishikesh ki Kotawali police station da chatnaba hairami matam sidadi numidang oiraklami Kotawali police station yawbudasu Ankita mangkhibagi report na famsida su lakhatlamde 20 September da Ankita gi mapa Rishikesh ki Lakshman Jula police ta amuk chatlami famsida mahakna yamna clearly oina machanupi 18 September dagi mangkhre hairami adabu resort manager na 19 September gi pung mari dagi mangkhibani hairami staff amadi hotel manager da chingnaba lai makoina agi ichanupi manghanbani aduna fazana thigatpiu hairami Birendra Singh gi complaint action lakhotpagi mahutta Lakshman Jula police na amuk chila patwari gi revenue police ta amuk tharaklami asigi matung Chankan police chok ta amuk chatnaba hairaklami mafam si yawbuda Birendra Singh na khangmangamlami madudi mafam sidi revenue inspector Beba Pratap ta resort sigi mapu pulkit Aryana complaint ama tawdra leirami haibasi complaint gi che asida asumne irami Ankita Bandhari resort ta thabak tawraga leibi nupini adubu hokhiban min ini humni sida magi personal problem na maram oiraga tension yam leiba malami 18 September numit sida henna waba malami aduga kapaga ai koiningi hairami maram asina mahakpu
koiba pubiraga numidang wairamdadi magi roomda changkhirami adu mathangi ayuk 19 September gi pung 9 makhaimuk tabada resort sida thabak toroga leiba sorapna Ankita magi roomda leite hairaklami matam sidagi mahakpu thiraga lakpani irami mihat mioi asina mangkhre haina police ta complaint tawsalaga leirambagi wani adubu case asi Beva Pratap Inspector Revenue Police na yamna hakchinna lobagi mahuta case asi kaimta thijanba tawdana mahak shuti chatkhirami Ankita gi mapana machanupi mangkhibagi complaint tawnaba Beva Pratap ta call torami mahakti shuti da lei Vivek Kumar haujikti in charge oina leibani hairaklami mahakna Vivek Kumar unana bo hotnarami adubu pung ani makhai mu hen ngai helami maramdi in charge Vivek Kumar Pulkit Hana BJP ki minister oiramba Binod Arya Pulkit ki mapa Pulkit ki nupi Swarthi mi hatpada yawa sora Bhaskar amadi Ankit Gupta ga room manungda wari torga leirami yamna kuina ngairo fawbada kopsalaktabadagi Birendra manungda masana oina changuklami aduga complaint lokhatnaba hairami adubu hanadagi complaint torga leire ani shuba complaint gi mathau tade hairami adubu accused Pulkit Arya gi complaint ga Ankita gi mapa Birendra Singh gi complaint ga yamna thina khetnarami Birendra Singh ki complaint dadi Pulkit Arya si accused ama oiribani adumoina police na Pulkit Arya gi complaint da yumpham oiraga case asi thijanaba torami masigi matungda in charge Vivek Kumar amadi Ankita gi mapa Birendra Singh Banantara resort ta yoroklami mafam si yaubuda CCTV camera gi line khudimak loin kakthalami Birendra na Pulkit Arya da CCTV yang halu hairubada CCTV di yade hairaklami Ankita gi mapa na in charge Vivek Kumar amadi Pulkit Arya gi mong matawse uraga khanglami madudi makhoi masen amata oiri habasi Birendra Singh na machanupi mangkhibagi FIR ama laukhatnaba makok thongba achaw asang District Magistrate DGP da fawba paw fawrami 2022 gi 22 September da mamai thangda Ankita Bandari mangbagi case Revenue Police tagi normal regular police ta transfer tawraklami case asi Lakshman Jula Police Station da laukhatlami numit simakta da case asigi matangda miyamna khangaraklami amadi social media da paw sandoraklami miyamna khangarapadagi Uttarakhand Police ta ASI oina leiba Manohar Singh Rawat resort laklami aduga mafam sida thabak suba mioi singdagi statement lawrami statement asida mamangna supan khiba resort mapu Pulkit Aryana Ankita dagi back munba mangonda khanaba hoba Ankita na karanda magi back lambi phawba puthopi hairakpa loinama khanglami masigi matungda su Ankita Bandari numidangda mihatpa ahum asina puraga chatkhiba halakpada Ankita Bandari yaroktaba mayam sisu police tatamlami lambi gi CCTV footage WhatsApp message resort ta thabak tawba mioi sing statement yumpham oiraga September gi tang 22 gi lonaba ahingda Ankita harpada chene haina khaliba Pulkit Arya sora Bhaskar amadi Ankit Gupta police na farami Ankita gi hakchang thinaba search operation tawrami mamai thangda Ankita gi asiba hakchang fanglami asiba hakchang Rishikesh ki aims ki mokta postmortem tawnaba pukhirami yamna interesting oiba wafam amana Pulkit Arya faraba matung 23 September gi numidangda mafam sigi local BJP MLA Renu Bisna resort asi tangkhai ama bulldozer tawraga thugairami thugaiba asida crime scene su oiriba Ankita gi room su yawma thugairami jatni tawnarisi power leba imungi habada tawriba drama mayam si India manungda police na yamna thuna Ankita gi asiba hakchang Haridwar da poloi khinaba tawrami Ankita gi mama mapana asiba hakchang mayumda punaba tawrami adubu police na yaramde Ankita gi mama mayumda gi lokhat uraga PWD gi guest house ta police ki meeting makhada leirami police na Ankita gi family gi mioi sing wari sanadanaba tongan loina thamami maming dil loina Panjararoi police ki makhok thongbadagi hauraga laiba ngak liba luchingbana Ankita gi mapada machanupi thuna poloi khinaba yamna kan pressure tawrami mamai thangda pressure ase khama ngamdabadagi Ankita gi mapasu yaraklami makhoi mayam gi pressure dagi Ankita gi mama machanupi gi masak fawbo uhaude sumaina tawdana Ankita gi mathumangam pangthokhirami postmortem gi report ta Ankita isingda taraga sor fulaga sibani hairami aduga nupi oibagi ijat manghanbagi matang simadi postmortem report ta yaude tawkhibra tawdabra confirm oiramde mafam khudingda Ankita mi hatki justice fangnaba protest tawrami maru oina Rishikesh ta adubu Ankita mi hatki justice fangnabadi magi imung khaktana fight tawrami Ankita mi hatki case chathariba Uttarakhand local court asida mi hatpa ahum sina court manungda Ankita makhoina hatpana te hairami
masa mathanta isingda chongtharga sijabani hairami makhoi ahumna court sumaina hairami Ankita Pushpadipta lohongdabadagi depression naraga leirami Pushpadipna Ankita bu magi manakta thamdabagi masa mathanta sijarini masigi su mathakta Ankita na Pushpadipta bihai pida extra service pibagi message thari se Pushpadipta pressure piraga mabu resort sidagi lauthoaga lohongnabani hairami resort ki CCTV yadaba sisu Ankita da oina maral thangjilami asiba mida piba maral kudimak loina pakchai haibagi ofam do yorakadawre adubu case asigi witness yamna leibana mihat pasing asigi court thawni wafam mayam se loina lali haina udami case asi chahi aniga thani pal changna trial torgalerami mamai thangda 2025 ki megitang kuntra da Uttarakhand gi local court ki judge Rina Negina Ankita mihat ki judgment autholami judgment asida accused oiriba makhoi ahum Pulkit area Saurabh Bhaskar amadi Ankit Gupta maral leire aduga makhoi ahumak mapunchi chupa jail da leinaba dandi pirami तीनों को फांसी की सजा होनी चाहिए जब तक इन तीनों को फांसी की सजा नहीं होगी तब तक उत्तराखंड में ऐसे ही धरने और प्रदर्शन किए जाएंगे रोडों पर उतरना पड़ेगा तब जाके इन तीनों को फांसी की सजा हो जाए थोड़ा शांति मिली होगी संतुष्ट महसूस होगी कि जिनको फांसी की सजा मिलती एक माँ समझ सकते अपने बेटी को होने का चुप होता है makhoi hojik jail da leiri makhoi mapunchi chupa jail da leirani adubu matung tarakpada kai thokani haiba tamangamde adubu haiba thodok sida aikoina hangbiya wo hang kharadi karigi damakta resort asibu mafam dugi local MLA na crime scene amasu oiriba khudakta thugairi bano mahaki mathakta action karigi amata lawjibano aduga atopa hangbiya wo hang amana extra service pamiba resort asida lakadoriba VIP nupa asi kanano haibasini aduga makhatana Ankita gi missing case to biu haibada policing na mafam amadagi mafam amada tharga thamba aduga case lokhalu habiya daba sutida mu chatkhiba police ki negligence mayam se masigi mathakta kanana action logani hauji phawbada wari sida or aina pajabada any police ama suspend to khibagi pawsu leite kanamta police ki mathakta action ju lode sumaina sum tawragadi lairaba imung singi justice phangba yamna wagani hojikti social media gi matamnina karigum thodo ama thokpada social media da haiba ngangba tawbadagi sarkar paiba mioi da or police to egara pressure pibana mamu oraga justice khara khara phangba gi wani social media lemdaba taragadi ngasi case mayamna tariba se tawasu phanglam noi masi hairaga ai matang silo shinjage mayang yu wakhalon su thambiyu ko ai case da wari se mayam loina tabiyu thank you everyone